Chief Minister yauna MLA singna Census Mamangda NRC Touhallu Haiba Kiriba Karigino mitop karana landarakpada thengnaba ngamdaba MLA Minister Miyamgi lusingbani haifam thokpra haina Just and Fair Delimitation JEB the convener Jitendra Ningwambana hanglakli India Lengana India Pumada April thadagi pangthona basiliba census ase matam khara yaithona bagi matangda JEB dina mapam kyada paringnaina sathaduna miyamda mikok thibagi matangda wakal tahan bagi campaign ase Imphal West District ke Hairangoi thong awang maivam lekagi community hall da pangthokrai thoram maduda JEB the convener Jitendra Ningwambana makhatana phongdokibada narol da sanglakiba mitop miran chas singna lamdam asigi miyambu sananingba mongda sanaduna lakli mitop mian trust singna yellow furup singda landarak laba fawba ngasi lenga asina karisu tawba ngamdana leiri cherak asida handak pangthokadoriba mikok thiba asida niyom kaina mikok thigiba tarabadi mian trust singna yellow furup sing lamdam asidagi muthana bohonarakpada aikhoigi lusingba singna kari tawba ngamgani amadi haukiba sahi lisingani kunumdagi megi tanghumdagi hawduna ngasi fawba Mapalamdagi narol da sanglakiba illegal immigrants singna yellow furup singda landaduna misam miyam kya ama halaklaba fawba lenga asina su karisu tawba ngamdana leiri lamdam asigi yellow mi furup sing kange harabadi mitop hana khandok pamade NRC natragana masiga manaba chana kanglon ama satnaraba matungda census tawnaba lengang na sinba ngamdriba sigi nungi wahantok karino mitop khandok pagi thabak satha drabadi mitop singna landarakani haibagi akiba leibagira jingnada bangamde mitop khandok tana mikok thikiba tarabadi mamangda mikok thibada kanglon lana hengaloidaba migi masing hengalakiba adu handaki mikok thiba sida yaushin kiduna India ge citizen oirakhrani makoina hana landarak padudagi hena sauna landarak loi haningai leite asigumba kayasi thoktana ba lamdam sidagi mikok mitop sing khandoklaba matamda mikok thigadabani madu natradana mikok thiba horaklabadi maduda thorakpa apapata khudimaki tekcha lenga asina pugadabani haina phongdokli MLA Minister Mayamda Haigre, Makogi Delimitation Commission da, Akwin Hijagre, BJP President Madame Garuda, Hijagre, who's a form to be there. Kay Togino. Why? Since talking among the Mitomian, the conduct of the Kirika gives him. Mito Karakan Land, Tarakani, and Kiriba on the Aduma, Tinabum of the Midoki Simoni Hidori Brava. I couldn't college and I could put him in the Germany. Mitomian, I don't talk with lady about. I couldn't them see the citizen Amotoina, Nuan and Lemini Hira, Mito Blaga, couldn't land Taraba, Tarino Kamusi land, Tarakarina, Mona, Miko TV and Midori Bravini. She more can be over. She arrived at Kabunateva.